ꯇꯦꯟꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯣꯏꯈ꯭ꯔꯤꯕ ꯃꯇꯧ ꯑꯗꯨꯅ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯃꯕꯥꯅꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯧꯉꯝꯗꯤ ꯃꯕꯥꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯀꯣꯐꯤꯗꯨ ꯁꯠ ꯂꯥꯎꯅ ꯂꯧꯔꯒ ꯊꯛꯆꯤꯜꯂꯤ꯫ ꯀꯣꯐꯤꯗꯨꯁꯨ ꯈꯪꯍꯥ ꯑꯃꯨꯛ ꯍꯥꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯦꯔꯤꯅꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯧꯒꯠꯇꯨꯅ ꯊꯧꯉꯝꯒꯤ ꯌꯥꯡꯂꯦꯟꯗ ꯄꯣꯞ ꯄꯣꯞ ꯊꯥꯕꯤꯔꯝꯃꯤ꯫ ꯐꯖꯅ ꯊꯧ ꯌꯥꯎꯗ꯭ꯔꯣ? ꯈꯔ ꯐꯔꯕꯣ ꯅꯪꯕꯣ? ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯊꯧꯉꯝꯗꯨ ꯀꯣꯐꯤ ꯍꯥꯒꯠꯈꯤꯕꯗꯨꯒ ꯃꯄꯤꯕꯨ ꯍꯤꯛ ꯇꯥꯏ꯫ ꯑꯁ ꯈꯅꯥꯎꯁꯤ ꯂꯣꯏ ꯁꯥꯔꯦ, ꯀꯩꯅꯣꯝ ꯇꯧꯔꯛꯑꯦ꯫ ꯃꯦꯔꯤꯅꯥ ꯏꯄꯥ ꯄꯥꯈꯠꯅ ꯅꯥꯀꯟꯗꯒꯤ ꯏꯁꯤꯡ ꯕꯇꯜꯗꯨ ꯂꯧꯏ꯫ ꯁꯦ ꯈꯔ ꯊꯛꯆꯤꯜꯂꯣ, ꯐꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯊꯧꯉꯝꯁꯨ ꯕꯇꯜꯗꯨ ꯂꯧꯗꯨꯅ ꯈꯔ ꯊꯛꯆꯤꯜꯂꯤ꯫ ꯃꯦꯔꯤꯅꯥꯅ ꯈꯔ ꯐꯔꯕꯣꯅ? ꯊꯧꯉꯝꯁꯨ ꯃꯦꯔꯤꯅꯥꯒꯤ ꯏꯄꯥ ꯄꯥꯈꯠꯆꯕ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯦꯔꯤꯅꯥꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯌꯦꯡꯁꯤꯜꯂꯛꯂꯕꯗ ꯏꯀꯥꯏꯖꯔ ꯄꯣꯠꯅꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯝꯕ ꯁꯝꯂꯥꯡ ꯈꯔꯗꯨ ꯂꯧꯈꯠꯂꯒ ꯅꯥꯞꯄꯗ ꯌꯦꯞꯁꯤꯜꯂꯤ꯫ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕ ꯂꯦꯟ, ꯏꯁꯤ, ꯃꯤꯁꯨꯝ ꯍꯦꯟꯕ, ꯂꯩꯌꯣꯜ ꯃꯈꯣꯏ ꯃꯔꯤꯗꯨ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯂꯦꯟ ꯅꯣꯛꯂꯒ ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯕ ꯑꯃ ꯎꯍꯟꯕꯤꯌꯦ ꯇꯧꯔꯤꯁꯦ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯐꯤꯂꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏ꯫ ꯅꯪꯅ ꯀꯥꯁꯇꯤꯡ ꯊꯧꯉꯝꯅ ꯗꯥꯏꯑꯦꯝ ꯇꯥꯔꯦꯅꯦ ꯍꯥ? ꯂꯦꯟꯒꯤ ꯋꯥꯗꯨꯗ ꯊꯧꯉꯝ ꯑꯃꯗꯤ ꯃꯦꯔꯤꯅꯥ ꯐꯥꯎꯕ ꯌꯥꯎꯅ ꯅꯣꯛꯏ꯫ ꯃꯦꯔꯤꯅꯥꯅ ꯌꯥꯔꯦꯀꯣ ꯌꯥꯔꯦ, ꯀꯣꯐꯤ ꯍꯥꯒꯠꯈꯤꯕꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯤꯕꯅꯦ ꯑꯩꯗꯤ꯫ ꯏꯁꯤꯅ ꯍꯣꯏ ꯍꯣꯏ ꯈꯪꯉꯤꯗ ꯈꯪꯉꯤ꯫ ꯃꯦꯔꯤꯅꯥꯁꯨ ꯏꯀꯥꯏ ꯈꯪꯗꯒꯤ ꯂꯩꯌꯣꯜꯗ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤꯅꯤ ꯏꯕꯦꯝꯃ꯫ ꯊꯧꯉꯝꯁꯨ ꯃꯦꯔꯤꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯇꯨꯅ ꯍꯣꯏꯅꯦ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁꯇꯨꯗ ꯈꯪꯕꯅꯦ ꯑꯩꯁꯦ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯂꯩꯌꯣꯜ ꯏꯀꯥꯏꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯍꯩ ꯊꯧꯉꯝ ꯍꯥꯏꯕ ꯁꯛꯇꯥ ꯊꯤꯌꯥ, ꯅꯨꯄꯤꯒꯤ ꯃꯤꯆꯪꯒ ꯆꯪꯗꯅ ꯚꯥꯞ ꯐꯔꯒ ꯄꯨꯊꯣꯛꯑꯦ ꯑꯗꯨꯅꯤ ꯅꯪ ꯇꯧꯔꯤꯗꯣ꯫ ꯂꯦꯟꯅ ꯌꯥꯔꯦꯗ ꯌꯥꯝ ꯋꯥꯔꯦꯗ ꯅꯣꯏ ꯑꯅꯤꯃꯛ꯫ ꯏꯁꯤꯅ ꯆꯥꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯁꯦ, ꯈꯔ ꯂꯩꯔꯒ ꯀꯅꯥꯅ ꯀꯔꯤꯅꯣ ꯂꯣꯏ ꯈꯪꯅꯔꯛꯇꯧ ꯂꯩꯔꯕꯁꯤꯗ꯫ ꯆꯥꯕ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯝꯃꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯂꯝꯕꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯍꯣꯇꯦꯜꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯀꯩ ꯆꯥꯅꯤꯡꯉꯤꯒꯦ ꯅꯣꯏꯕꯣ? ꯑꯥꯗꯁꯨ ꯇꯞꯇꯥꯏ ꯆꯥꯔ ꯂꯥꯛꯑꯒ꯫ ꯊꯧꯉꯝꯅ ꯑꯩꯈꯣꯏ ꯊꯥꯖꯒꯤꯅꯦ, ꯉꯔꯥꯡꯗꯤ ꯑꯃꯨꯛ ꯇꯩꯕꯅꯦ ꯑꯣꯀꯦ ꯆꯥꯅꯤꯡꯉꯤ ꯁꯤꯅꯕꯨ ꯑꯃꯨꯛꯇꯩꯕ ꯑꯗꯨꯏ ꯂꯩꯕꯤꯒꯦ ꯇꯧꯅꯤ꯫ ꯂꯦꯟꯅ ꯂꯩꯕꯤꯌꯨ ꯈꯔ, ꯅꯪꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯔꯒ ꯅꯆꯟꯅ ꯍꯥꯎꯇꯕ ꯄꯤꯖꯔꯗꯤ ꯍꯥꯏꯔꯛ ꯇꯥꯕꯅꯦ ꯉꯥꯡꯗꯣ꯫ ꯊꯥꯖꯒꯤ ꯑꯣꯀꯦ ꯔꯣꯜꯗꯣ 3 ꯂꯩꯕꯤꯔꯒ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯩꯌꯣꯜꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯋꯥꯈꯜꯒꯥꯇꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯩ꯫ ꯒꯥꯔꯤꯗꯣ ꯒꯦꯔꯦꯖꯇ ꯊꯧꯖꯤꯜꯂꯝꯂꯒ ꯃꯣꯟꯗꯥ ꯑꯃꯗ ꯏꯃꯨꯡ ꯇꯝꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯈꯣꯡꯊꯥꯡ ꯃꯥꯁꯨ ꯂꯦꯞꯈꯤꯕ꯫ ꯑꯋꯥꯕꯒꯤ ꯏꯔꯣꯜꯅꯨꯡꯗ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇꯒꯤ ꯀꯥꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯅꯪꯅ ꯉꯁꯤ ꯅꯨꯡꯉꯥꯏꯔꯤꯕ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯉꯥꯏꯒꯅꯤ ꯂꯩꯇꯕꯅꯤ꯫ ꯑꯋꯥꯕꯒꯤ ꯁꯔꯨꯛ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤꯁꯨ ꯂꯥꯛꯈꯤꯒꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯊꯥꯖꯅ ꯄꯨꯡꯅꯧ ꯅꯧꯅ ꯉꯥꯟꯕ ꯀꯥꯟ ꯉꯥꯏꯈꯤꯁꯤ, ꯉꯥꯏꯈꯤꯁꯤ ꯃꯇꯝꯕꯨ ꯊꯥꯖꯕ ꯊꯝꯈꯤꯁꯤ꯫ ꯃꯥꯅꯤ, ꯂꯩꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯂꯩꯌꯣꯜꯒꯤ ꯕꯕꯥ ꯀꯥꯟꯇꯅꯤ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯂꯩꯌꯣꯜ ꯃꯥꯅ ꯃꯥꯒꯤ ꯕꯕꯥꯁꯤ ꯎꯔꯛꯇꯕ ꯀꯨꯏꯔꯦ꯫ ꯂꯩꯌꯣꯜꯅ ꯃꯆꯤ ꯂꯦꯡꯗ ꯊꯣꯡꯖꯤꯜ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯃꯕꯣꯛ ꯁꯤꯔꯥꯁꯤꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥ, ꯀꯩꯗꯧꯔꯦ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ? ꯂꯥꯎꯅꯤ ꯅꯪꯕꯣ, ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯎ꯫ ꯂꯩꯌꯣꯜꯁꯨ ꯃꯕꯣꯛ ꯔꯥꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯕꯣꯛꯀꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯀꯥꯟꯇ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯁꯅꯥ, ꯅꯃꯥꯁꯤꯅ ꯅꯪꯕꯨ ꯎꯅꯤꯡꯉꯦ ꯍꯥꯏꯗꯅ ꯇꯠꯇꯅ ꯁꯣꯜꯂꯤ꯫ ꯂꯩꯌꯣꯜ ꯃꯄꯥꯗ ꯃꯃꯤꯠꯇꯨꯅ ꯍꯨꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯤ꯫ ꯅꯃꯥꯁꯤ ꯍꯥꯏꯕ? ꯀꯥꯟꯇ ꯃꯆꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯍꯥꯛ ꯈꯧꯇꯛ ꯆꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯅꯃꯥꯁꯤꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯤ ꯁꯅꯥ꯫ ꯂꯩꯌꯣꯜ ꯍꯧꯖꯤꯛꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯔꯥꯁꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯋꯥꯔꯧꯔꯞ ꯇꯧꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ꯫ ꯏꯕꯨꯡꯉꯣ, ꯏꯁꯨ ꯁꯅꯥꯁꯤꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯖꯔꯁꯅꯨꯗ꯫ ꯅꯪꯅ ꯄꯨꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯁꯣꯟꯕꯤ ꯅꯃꯥ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯂꯨꯅꯤ? ꯀꯥꯟꯇ
Mama si Bemana kochi thangna nganglakliba wangang mahak bap tai. Machanupida wansinduna hangi. Sana, nangna kari pamliba. Aina khanbana nang lairik makhase aigi nakta leiraga tamthaningi. Layol phamlambadagi hawgattuna hairai. Isana pamjaba subject lauduna college kare. Aduga migi mayumda laibadi aidi ngamoy. Atenba wai khara si hairamduna magi katamna chatkirami. Rasina isugi apambada yeluranmuda. Layol magi kayobaga pungatuna leiramba masadu khara phanaba sur sangna sangna holi. Table da leiriba batal lauduna ising khara thakchili. Phatrabada masadu karino matawrakli mang makut masa thak thak nitli. Lepa phawba ngamlaktrabada makhada phamtharai. Mamittuda table da leiriba posak aduda munna yengi yamna wana makutuna lamduna lawi. Nakanda taaduna leiriba bottle adu lauduna makhumdo makhutna hangdoknaba hotnabada ising kharasu haidoi. Tablet tudagi makudo koktuna yanungda hokchili ising dusu thangatuna thakchili bottle dusu makuttagi nanthaduna taaki. Masadu su floor du tapna hipthaki mamit anidagi pirang sintha tapna ushinki. Thaungamdo magi phamungda hiptuna film ama yengduna leibani. Thangnaba kada machana susut kappagi makholama ningphu tabaduda magi bapnara khalli. Adu higi higlawba makai kablakpaduda masu hiplambadagi phuk hawgatuna machangi katamna gronggrong chensili. Thajasu phamungna makhonga to sangna tingthoaga hekta kaplami. Thaunga machangi manakta chensili. Kaidorgi bema kanana kaidorino akoi bema da kanana kaidorino ba ayu jini lugene. Thaja manatonga thuthu chingkhatlaga mabungda yenglai. Hayune ichanda kanana kaidorino tamo tawge. Tamo yambung sire. Hairaga muksu kablai thaungam gyan ingaw ngawna. Kana yambung. Ayam chaida ai nate aina su yamna thawai tana tarai sibu last day wadu sina brai banida. Thaungam machana pida mamit phaini yengi. Wari gina nangi sa. Thaja suhoi haina mangak nomi. Khangodi thaungamna machangi mana khanglai lerakpa. Tawkhidra ha ayu tawkhidra ba matungda mi pakhalan ba angang na exam maya da hayang chita ngai aduga wari ga tara leiradana tawkhidra ayo ba ayo thadona nai haiba tamo haidina mabungi makutu lauthokna bawatnai tathotna hai karino ne tawnari dubo thaungam su mama lakpaduda machangi mana thadoi nati noibu phanasu sauri karino na angang phuriduna Nachanupi yaroi aina khara waraktradi wari tarini drama yengine na dum tawr lai hauji su kappagi makhol ta na idi pakhatana changure adugadi wari gi ro sibai kapini tathot phamungda kaptuna lairibi machanupi da yengduna hairai haya tombia yengningde ko tawda saido nang amako aigi machingdo lakpa numita nangna nam tatpa makai phudarak pasoidramni exam asiyam wali sibu Hai matam se khangauda bani ne ai dine khuchi mareng hek chadai sin nang mi phuning bane adre ko thaja mabung na dum na hai baduda mabung buki duna kapato e yari nang masibungo nabani chapmane amane hende amana wate salo sa thangdo amabani napana ne tholaktre na hairamani thongam su sauri thoki tathot machanupi da unsilaktuna na masu yeningdre Nabung na haiso haibani kame hele nang pho leiru bai gi ralni nungai khangbra aidi wari tadradi leiba ngamoy yare wari da thawai yauri do adumai lairik ta su yawo lairik ta su soidana ba tawni wari surum tani na yengba tabani hai napana lawrak tare law saksa baga loiramlani makoi tarukki group tu da mamanabi sing message thanaribadu yengduna leirambani ten kraba matam sida makoi sing asi yamna luna tinarabani lena karino online dilai swaidana tholakti da isumen ba
Mishum henbana kikulo pi sanaruba Merina na mo reply pira sanbo sana ningi nungai bani leisabi na sajariba sabaga na chade leisabi pharabani kaino phare Mishum henba group tagi tholakli ngasai college salakpadagi hoji phawba layol online leirakti masina masado irang lang taknai kuido yarza noibo college ta tawsilasirane natraga isidara Merinadara hangasira haijabagi wani ma hangbasu ngamgadaba nate isiga Merinagadasu layol gi chata changduna message kar thajili layol kaidore online leiraktradi nasangam drabo Mishum henbasu layol na on leiraktabada magi phone do painingba phawdabana log tawduna nakanda thamkhri ngasi ma masado leitapam ikhanga makhangdrabani inge leisu machagi kada changlakpani machanupana phamduna mangduna leirambadida kaurai thoiba kari tawre thoiba haima thoiba kaidawrage nangbo kashi tawdidayma aise nangonda wa khara haigedana lakpani ahayoima ngasai yumda chatloi Mishum henba mamagi waduda mamada yenglai ingelei makha tarai sattaba kuirabanina hingol singadusu napi singbini isong songaure yumgi phibamsu yam sokchili wado haina ingelei mapira chele yumthangnabagi khura hoidasu changlai khura su masa ikhan kalaudre aina lakpada moishu yamna harau hawi Mishum henba mamagi mapambomda makoktu tapna nga thai ima aina chatke haibadadi nongmate yadi mathang chatpadadi aisu yauki ingelei machagi makokta makhutna nan thabiduna tapna hairai chasi mathang chatpadadi yum kai hingkol su yengsilamsi ingelei suktharaba maithongdu khara hanjilaga ihi airi kawbu kaw Ichawang nei masu thingnarei Mishum henbana udaba kuirine chawramani ingelei nokphet tawi kayada hansari bano sahi dilenga oikibani adorsu aina di halidudi kayade nusi machin makhana yangliba aibu bade idom chana hekta kauraga jinsilai ma sandak tu yep tharini first division da pass tawri hayawi aina imphal da makha tamthasibu yade Labuk tagi tharoi kullena tharoi sapirei aina paisa pibasu lau haiba yadi namdana di pahelam labani Mishum henba mamana hairibadu munna tai pharise adu nangsu tumjaro ima kankal thabiram lage haiduna machagi kankal adu thari loiraduna tumnaba tawro yaunga na honaba hoima ashumna ingelei su machagi kadagi thokri Mishum henbasu mamana liramliba wari amadi layolna college halakpadagi karim hairaktaba masigi wakalda ma karimda tawningba phawdrabani ngallasu ngana tumba oina themki Songdana rasidu masunupigi phamung machida phamduna tumthakibada ngairibi masunupi adubu yengduna leiri mamitasu sangsangna uri pung kharagi mamangdani Kanta kuina leitharamdre Mama sida phawba chatle hairamda chatkri Rasi su machanupa chatkibadu machabu pendaba mit yengna yengduna leihawi Numidang wairam oira phawba rasi phamkibadagi machi lengdi masu wakhal amada manglabani Chawbina halakpada mama sina mathanta mangduna phamlambaduda kaurai Imasiya ngasi purnimagi maru paisa pirurabro Chawbina kaurakpaduda rasi chawbida yenglai nang halaklamnidana pungbu kya takrabra aidi wakhal amada taurure halakpada ngairidi masi pungbudi mari makhai tari nang sukarino loisiluro aine purnima senkhai mukta pithokhige Rasina halakpadadi chawbi su sakumda chak thongduna leiramle Chawbiya kari thongdore Sogri ka paknamamaga tawragi masi Rasi dining chair ama chingthokduna phamlaga insang semba yausili
ꯂꯩꯌꯣꯜꯁꯤ ꯃꯥꯒꯤ ꯀꯥꯗꯇ ꯂꯩꯕꯅ ꯊꯣꯛꯂꯛꯇꯕꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯨꯗꯕꯅꯤ ꯃꯈꯣꯏꯅ꯫ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯔꯕꯗ ꯆꯥꯎꯕꯤꯅ ꯆꯥꯛ ꯊꯤꯔꯨꯔꯒ ꯔꯥꯁꯤꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯀꯧꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯌꯣꯜꯒꯤ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯆꯪꯂꯛꯄꯗ ꯃꯩꯒ ꯊꯥꯟꯗꯅ ꯏꯃꯝ ꯃꯝꯂꯝꯕꯗꯨꯗ ꯀꯔꯤꯅꯣ ꯈꯜꯂꯤ꯫ ꯔꯥꯁꯤ ꯃꯁꯨ ꯅꯨꯄꯤꯕꯨ ꯇꯨꯝꯊꯈ꯭ꯔꯕ꯭ꯔꯥ ꯈꯜꯂꯤ ꯀꯥꯒꯤ ꯃꯩꯗꯨ ꯊꯥꯟꯒꯦ ꯍꯥꯏꯗꯅ ꯁ꯭ꯋꯤꯆꯁꯤꯡ ꯑꯗꯨ ꯃꯥꯗꯨꯅ ꯊꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯥꯗꯨꯅ ꯏꯉꯥꯟ ꯉꯥꯜꯂꯕꯗ ꯎꯔꯛꯏ ꯃꯁꯨ ꯅꯨꯄꯤꯒꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ꯫ ꯀꯣꯂꯦꯖ ꯆꯠꯂꯨꯕꯒꯤ ꯃꯐꯤ ꯐꯥꯎꯕ ꯋꯣꯡꯂꯝꯗ ꯐ꯭ꯂꯣꯔꯗ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟꯅ ꯐꯝꯗꯨꯅ ꯃꯁꯝ ꯃꯅꯥ ꯏꯄꯥ ꯐꯥꯅ ꯄꯤꯅ ꯆꯣꯠꯂꯕ ꯃꯁꯨꯒꯤ ꯃꯥꯏꯊꯣꯡ ꯍꯦꯛ ꯎꯔꯨꯕꯗ ꯔꯥꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯁꯅꯥ! ꯑꯩ ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅꯦ? ꯁꯅꯥꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯑꯩ! ꯏꯁꯨꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯅꯣꯏꯕꯣ! ꯍꯥꯏꯗꯨꯅ ꯃꯁꯨꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯃꯕꯣꯛ ꯔꯥꯁꯤꯗꯨ ꯃꯁꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯁꯣꯜꯂꯤ ꯃꯆꯤꯟꯗ, "ꯏꯁꯨ ꯁꯅꯥ ꯀꯩꯁꯨ ꯇꯧꯔꯣꯏ, ꯏꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ"꯫ ꯆꯥꯎꯕꯤꯁꯨ ꯃꯃꯥꯁꯤꯅ ꯂꯩꯌꯣꯜꯒꯤ ꯀꯥꯗꯒꯤ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯥꯊꯨ ꯍꯥꯊꯨ ꯂꯩꯌꯣꯜꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯅ ꯃꯥꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯈꯥꯗ ꯊꯨꯅ ꯀꯨꯝꯊꯗꯨꯅ ꯏꯁꯤꯡ ꯂꯧꯔꯨꯔꯒ ꯊꯨꯅ ꯑꯃꯨꯛ ꯂꯩꯌꯣꯜꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ꯫ ꯆꯥꯎꯕꯤꯅ ꯇꯧꯗꯨꯅ ꯂꯩꯌꯣꯜꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯩꯌꯣꯜꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ ꯃꯥꯜꯂꯤ ꯃꯕꯣꯛ ꯔꯥꯁꯤ ꯑꯃꯗꯤ ꯆꯥꯎꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯌꯣꯜ ꯃꯕꯣꯛ ꯔꯥꯁꯤꯕꯨ ꯌꯦꯡꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯔꯥꯁꯤꯁꯨ ꯂꯩꯌꯣꯜꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯦ? ꯏꯁꯨ ꯀꯩꯗꯧꯔꯦ?" ꯂꯩꯌꯣꯜ ꯃꯕꯣꯛꯀꯤ ꯃꯊꯥꯗ ꯄꯦꯅ ꯀꯞꯂꯤ꯫ ꯃꯍꯥꯛ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯤ ꯀꯞꯂꯨꯕꯒꯤ ꯃꯇꯠ ꯃꯇꯠ ꯇꯠꯄ ꯈꯣꯟꯖꯦꯜꯗ, "ꯑꯩ ꯋꯥꯔꯦ ꯕꯣꯕꯣꯛꯁꯤ"꯫ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯍꯧꯖꯤꯛꯁꯨ ꯔꯥꯁꯤꯒꯤ ꯅꯥꯀꯣꯡꯗ ꯅꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯎꯕꯤꯁꯨ ꯗꯣꯛꯇꯔꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯆꯪꯂꯛꯏ꯫ "ꯏꯃꯥꯁꯤ, ꯗꯣꯛꯇꯔꯅ ꯍꯌꯦꯡ ꯃꯥꯒꯤꯗ ꯂꯥꯛꯅꯕ ꯍꯥꯏꯔꯛꯏ"꯫ "ꯑꯇꯩꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯏ? ꯏꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯄ꯭ꯔꯥ?" "ꯀꯃꯥꯏꯅ ꯍꯧꯔꯛꯄꯅꯣ ꯍꯪꯂꯛꯏ꯫ ꯑꯩꯁꯨ ꯋꯥꯔꯤ ꯂꯤꯈꯤ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯨꯕꯗ ꯑꯣꯏꯔꯝꯕ ꯐꯤꯕꯝ, ꯀꯞꯂꯝꯂꯒ ꯇꯨꯝꯊꯈꯤ ꯍꯥꯏꯗꯅ꯫ ꯋꯥꯔꯤꯁꯤꯡꯗꯣ ꯂꯤꯗꯨꯅ ꯗꯣꯛꯇꯔꯗ ꯈꯪꯍꯜꯂꯕꯅꯤ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯗ ꯇꯨꯝꯈꯤꯕꯁꯤꯗꯤ ꯍꯧꯗꯣꯛꯎꯔꯅꯨ, ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯀꯔꯤꯅꯣꯃ ꯄꯤꯖꯧ, ꯃꯅꯥꯛꯇ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯂꯦꯞꯇꯅ ꯂꯩꯌꯨ, ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ" ꯍꯥꯏꯔꯛꯏ꯫ ꯔꯥꯁꯤꯗꯤ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯍꯤꯟꯗꯣꯛꯇꯅ ꯂꯩꯈꯤ꯫ ꯆꯥꯎꯕꯤꯅ ꯆꯥꯛ ꯈꯔ ꯆꯥꯁꯤꯜꯂꯣ ꯍꯥꯏꯕ ꯐꯥꯎꯕ ꯃꯥ ꯆꯥꯈꯤꯗ꯭ꯔꯤ꯫ ꯃꯁꯨꯅ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯈꯤ, ꯏꯁꯨ ꯍꯧꯒꯠꯂꯛꯄꯒ ꯄꯨꯟꯅ ꯆꯥꯅꯤ ꯍꯥꯏꯗꯅ ꯂꯩꯈꯤ꯫ ꯆꯥꯎꯕꯤꯁꯨ ꯉꯁꯤꯗꯤ ꯂꯩꯌꯣꯜꯒꯤ ꯀꯥꯗ ꯑꯣꯏꯅ ꯂꯩꯔꯦ꯫ ꯔꯥꯁꯤꯁꯨ ꯃꯃꯤꯠ ꯀꯪꯂꯥ ꯑꯃ ꯐꯥꯎꯕ ꯎꯏꯁꯤꯟꯗ ꯃꯁꯨꯕꯨ ꯁꯪꯅ ꯁꯪꯅ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯒꯤ ꯃꯁꯥꯗꯨ ꯏꯇꯟ ꯇꯜꯂꯤ꯫ ꯏꯉꯦ ꯂꯩꯁꯨ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ "ꯊꯣꯏꯕ, ꯊꯣꯏꯕ, ꯖꯤꯝꯒ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯅꯪꯕꯣ? ꯃꯄꯥꯟꯁꯨ ꯑꯃꯨꯛꯇꯣꯏꯕ ꯄꯨꯝꯃꯝ ꯃꯝꯍꯧꯔꯦ, ꯅꯣꯡꯁꯨꯅꯦ ꯃꯀꯨꯞ ꯃꯀꯨꯞ ꯆꯨꯕ ꯍꯧꯔꯛꯂꯦ"꯫ ꯀꯥꯡꯈꯜꯗꯣ ꯍꯥꯏꯒꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯉꯜꯂꯤꯕ꯭ꯔꯣ ꯅꯪꯕꯣ?" ꯃꯤꯁꯨꯝ ꯍꯦꯟꯕ ꯏꯇꯟ ꯇꯟꯅ, "ꯋꯦꯗꯔꯁꯤꯒ ꯇꯜꯂꯤ, ꯆꯠꯂꯔꯣꯏꯒꯦꯗ"꯫ "ꯖꯤꯝ ꯆꯠꯇ꯭ꯔꯁꯨ ꯍꯧꯒꯠꯂꯨ, ꯀꯣꯂꯦꯖꯇꯤ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ?" "ꯑꯧ, ꯀꯣꯂꯦꯖꯇꯤ ꯆꯠꯅꯤ, ꯂꯦꯞꯄ ꯌꯥꯗꯦ"꯫ "ꯍꯧꯒꯠꯂꯨ, ꯏꯃꯥꯁꯨꯅꯦ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕꯤꯔꯝꯂꯒꯦ"꯫ ꯃꯃꯥ ꯊꯣꯛꯈꯤꯕꯒ ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯣꯟ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯐꯣꯟ ꯂꯧꯗꯨꯅ ꯊꯧꯉꯝꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡꯗꯣ ꯇꯠꯂꯝꯗꯥꯏꯗ ꯄꯥꯏꯈꯠꯂꯛꯏ꯫ "ꯊꯧꯉꯝ, ꯖꯤꯝ ꯆꯠꯄ꯭ꯔꯣ ꯅꯣꯏ? ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ"꯫ "ꯀꯩꯅꯣ, ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯅꯪꯁꯨ? ꯑꯁ, ꯆꯠꯂꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯌꯥꯔꯦ ꯊꯝꯃꯣ"꯫ ꯀꯣꯜꯗꯨ ꯊꯧꯉꯝꯅ ꯑꯣꯏꯅ ꯀꯛꯈ꯭ꯔꯦ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ, "ꯄꯨꯔꯠ ꯑꯌꯥꯎꯕꯤꯅꯤ, ꯊꯝꯈ꯭ꯔꯦꯅꯦ"꯫ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗꯒꯤ ꯊꯥꯡꯊꯔꯛꯏ, ꯑꯗꯨꯒ ꯋꯥꯆꯞ ꯆꯪꯗꯨꯅ ꯂꯩꯌꯣꯜ ꯑꯣꯟꯂꯥꯏꯟ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ꯫ ꯃꯥꯅ ꯉꯔꯥꯡ ꯊꯥꯈꯤꯕ ꯃꯦꯁꯦꯖꯇꯨ ꯐꯥꯎꯕ ꯇꯤꯛ ꯑꯃꯈꯛꯇ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥ ꯍꯧꯖꯤꯛꯁꯨ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯥꯖꯤꯜꯂꯤ, "ꯒꯨꯗ ꯃꯣꯔꯅꯤꯡ"꯫ ꯃꯦꯁꯦꯖꯇꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯣꯂꯦꯖꯇꯅꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯊꯧꯉꯝꯒꯗꯨ ꯕꯤꯠ ꯏꯇꯦꯛ ꯇꯦꯛꯑꯦꯅ ꯀ꯭ꯂꯥꯁꯔꯨꯝꯗꯨꯗ ꯂꯩꯔꯤ꯫ ꯀ꯭ꯂꯥꯁ ꯃꯇꯝ ꯅꯠꯇꯕꯅ ꯁꯥꯇ꯭ꯔ ꯈꯔꯁꯨ ꯃꯥꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯅꯔꯤ꯫ ꯊꯧꯉꯝꯅ,
Kari bitno haibanida nangna college ka chatningisi. Nungaina phaju manungda tummaga legadaba weather sida. Len du sune chatli khangdi chatte khangdi. Mamagi mapamda college ka sila oyadabani. Taningde ko nakong maya sida yam. Thonga murum murum soli. Nati la oy hairadi la oy dana isho. Nungai ni mama iyengoba. Mishum hen bana. Kari haibano nathanda murum murum soli dubo. Oh you mai kay panga saiba. Nungda siga oza pau laktri pung hela si pauba. Mishum hen ba phone puthok tuna moi taruk ki group to the message ama thajili. Kaidore college lakna dradia. Thongam gi so message ama paishilai. Nay hum haunaraga college sangarusi hainai raba ha. Aduge hero na ba chatlayramdana ne. Jingnei ko jingnei. Isi gi message ama paishilai. Thongam gi reply da. Wakal kati tawjade ko edugumado. Mishum hen bagi reply da mukpi. Aikoi layol hoida chatle layol masangam daba adoi laktabani. Koi haude mishum hen ba WhatsApp tagi bag chatuna isi gi number da call tawsili. Ring ngay hak chatlaba matung call pairak lami. Isi siba khonjel na ipik piksin na kaurai.